Asi nungdaram phongba tongan tongan ma sifong singdigi maru eba pausing khongga charaga ma'am da share tawjagi ahanbada drug lalonba phana ba hotna bada police da nungna tharakhre nupi ama nupa ani phare war against drug ki saruk ama oina ngase yu anganbada executive magistrate yauna Imphal East district police special commando amadi nap ki personnel singna khetrigaw mamang saba lekai da drug phaba sanglubada police tamna nung thomjinduna landarakhre drug phaba gi khongjang aduda saba lekai ward number 3 gi member yauna mayai kaba chinjak lalonba miyoi ahum phagat pangamkhre phagalaba miyoi singadudi MD Muhammad Seikunthra ga manga apokpa MD Abdul Rashid MD Sayid Ningthau Phundre Mayum Seikunthra ga nipan apokpa M Zakiruddin amadi Miss Taslima Seikun ga mathoi mapa MD Item Kawi mahoi ahuma khetrigaw mamang saba lekai digini hairi Imphal East ki ASP Yogesh Chandra Hobijam gi miyang makhar executive magistrate yauna additional SP Ronnie Mayang Bamna Luchingba Imphal East Commando Special Commando Team Narcotics Cell Imphal East Porampat Police amadi Women Police ki combined team na setakiba operation adu da khetrigaw mamang saba lekai da leiba yum tare lom koisinduna thamlaba matung na thibu humagi thaba adu setakiba aduda Miss Tasmila hairibi nupi sina WY tablet jawba beg mayum ama pairaga yum gi maning thong lom dagi nanthok tuna sien kinaba hotnabada Women Police team na makpu overpower sijinaduna phaki Police tagi phangba pawamagi matung ina MD Sayid Ningthau Phundre Mayum hairiba miyoi mamang da sudra ki case kaya hakthing nana sienaba amadi police personnel phurubagi case leiriba miyoi ni hairi makhoi ahum pharaba tungda police na punabagi gari da hek hapkatpaga yumgi miyoi singna puba yaroi haiduna kangsi khingduna amadi police tamna nung thomjinki aduma police na overpower tawduna makhoi ahuma Mapham adudagi puduna satki thaudo adu special commando gi personnel ama amadi commando Imphal East ki personnel ama nungna panki adumakpo laibak phabadagi asu apandi yaukhidi pharaba miyoi singamadi phagalaba polam sing konana ain gi oiba lokhatmam tokpa procedure lokhatlaba tungda Porampat police ta sinakhre haire henasu pauksi isna makhatana phungdorakli marak thana pawamana phibam lusilakle Supreme Court na COVID report kaukhre Laipak asigi khwaidagi wangba wayel sang Supreme Court na COVID-19 virus naba hengalagliba Assam, Delhi, Gujarat aduga Maharashtra gi state report numit nini gi manungda piraknaba haikre saliba tha sida sauna laisa sandorakpagi paw aikoina tare aikoina state punamaki state report pami state singna section thorang paikhatragadi December thadadi phibam hena phasilagloi haina makok thongba court asina haide duga hauzik oiriba phibam amadi anabagi management yauna phibam asi laksinaba paikhatpa thabaki report tharaknaba haide Delhi asi laisat asina naba masing lak mangaga point kunga mapan henkre aduga haksinna soklaba taruk suba state oiri Maharashtra na lak taraga tereka point nipan henkre Gujarat kidi city marida numidang curfew thamjinkrabani ngasidagi mahi tampham punamak thingjin hankre hainasu pauksi asina makatarakli Makasa tharakpoina topa maruiba paukhra namu popi pambi yanthatpa policing da khut thagani kehlakpa ama fare popi pambi yanthatuna drug ki mayokta sangshilakpa war against drug ki popi pambi yanthatpa police personnel singda khut thagani ki handuna social media da Facebook post thagaloba ama chuchangpur police na langol da leiba mayum dagi phara badu thangpilun hawkip sei kunga taruk allies lun hawkip kawi Mahana thasgi kunga mathudu Chuchangpur police na Chuchangpur gi Mapham Amadagi lam ekar kun lomda tharamba popi pambi sing yanthat kibagi matangda police adu phaba ngamba miyoi sing da selfie gani haba yauna social media Facebook da thagatpagi criminal offense ni lawduna mahak phabani maki mathakta case malakhotuna makhataba wangpong sathaba hokre hairena su oxygen phongdorakli Makha satharak poina topa maruiba paukhra namu Chief Minister N Biren yum sakisa numita COVID test tawgadori COVID-19 positive oibadagi hauji home isolation tawduna kana rayang thabak sathariba Manipur gi Chief Minister N Biren gi haksangi phibam yamna phagalei hauji karisu thoidokpa nongaitaba amata leitre haina pauksi esi gi wari sanaba matamda Chief Minister na phungdokhi Chief Minister na phungdokhibadi ma ki haksang phagalakpaga loinana November 15 yumsakisa numita aroiba COVID test tawduna negative oirabra amadi positive oidibra habadu khangdoklagani aroiba test asida negative result phangani habigi thajabadi yamna sauna lei haikhenasu pauksi sina makhatana phungdorakli
Makha Sathrak Point and Sipung Kungamari, the Manipur COVID 19 update Mamda, Share of Zeramgay, Government of Manipur COVID 19 Command Control Room Nagi Tadoropa Press, release number 242 Matung in a Mam, Nasipung Kungamarigi, COVID 19 update. Lilong amasung Wangjing Assembly targeted testing tabumatam na ngasi punamioy. Kun go home the COVID-19 positive oire, aduga ngasigi oina apunba general population nagi COVID-19 positive oire bisimiyoy saniga nifugo ni pani hajiki lilong amasung Wangjing Assembly gi damoy testing targeting testing tabuda kun go home the ubudu oibudu yokshilakana punamioy saniga nifugo ni pan positive oire. Ado miyoy saniga nifu ni pan sige manung na miyoy sama kontraga taruk amadi no pani aduga sama taraga ni thoy amana no pini. Aduga atopa CIPF tigi Central Armed Police Force tigi atopa miyo ani musu COVID-19 na positive oire hari aduga apunba COVID-19 positive oiba masingsi ngasi oiba pungkun ngamarida saniga yangkhaini ngasi COVID-19 positive oikiba Mapham singsi Imphal West tigi humpuga mapan Imphal East tagi samaga taruk Thawbal tagi nifu Bisnupur tagi mari Kaksing tagi manga Sandel tagi ama Urkhul tagi ama Tamenglong tagi taret Susampur tagi mari Senapati tagi mari amasung Kangpopi tagi manga ni hari aduga makhoi singsi atopa state tagi halaga COVID-19 positive oiba nataba mathang long nunarpa local transmission ni suhai aduga hojukti makhoi lokhat pamtokpa section tharangsing lokhat kare makhoi COVID care facility da shift tawre amasung makhoi gi contact tracing na tawba adugumba Darka Lebising, Tabak Throngsing, Lona Mokhat Haidi Amasung, Nasipung Kungamari, the Manipura COVID-19 positive oiduna, Mio any like Kidre, Han Bagisina, say Humpum de Shure, Mark Nupani, Susan Purdigini, do Ani Subasina, say Humpugamaga Shure, Mark Nupini, Mark Susan Purdigini Haidi, Mogoising the Seas Hospital, Amasum, District Hospital, Susan Puda, Matangsina, later Beni Haidi, Adu Apun boy in a Manipura COVID-19 positive oiduna, like the Bamio Messing Sea, Saniga Contraga Nipan Shure, Amasung. Hauji koi Manipur yoina recovery rate si apun boina 86.14% lai di henisu press release na makata na fongdorakli amasung backlog recovery case si mem si hospital gi samaga humdraga humdoini haire duga cumulative number of recover case na apun boina revise to matamda sahum ga yang haiga taru ni henisu press release na makata na fongdorakli Masum Lushilak Poina Yama Tamo showing or a palm, ma'am, update Pizaramgi. Breaking news the ma'am Hoigi Ashamgi, former Chief Minister Hana, Chief Minister Oibiramba, Tarun Gogoi Masi Yamakana, Naragalipne, Tabutabo, Nazik Nung Daramayam, Ikuina Davida Pumaga Mini Contra Mari Tabada Wida, Mark Lake Hidre, Haina ma'am, social media the viral oire, a documentic Yam Tamo showing over Tabutamu Yamasu Noitaba, Palmasu oire. Ma'am, see her again, ma'am, who's going to the video see Matanga side of Shinjarage, the Anobe, Power up, ma'am, update Pizaraki, Yara different Nungdang Pung Nipan Makema Panta, but I update people on the boys again, no Paul Regadi, the no Paul Lock triggering a sea going at the Matanga side of Shinjarage. Do Haraga, ma'am. See, we do not video, like, I must share to Viram Haraga, Lushinjar again. Thank you.